ꯇꯟꯖꯥꯗꯨꯗ ꯃꯍꯤꯔꯦꯜꯗꯣ ꯊꯣꯛꯂꯛꯏ ꯃꯄꯥꯟ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃꯒꯤ ꯑꯣꯐꯤꯁꯀꯤ ꯃꯤꯅꯤ ꯍꯥꯏꯅꯤꯕꯨꯡꯉꯣ ꯃꯥꯗꯤ ꯇꯨꯝꯈ꯭ꯔꯕꯅꯤꯅ ꯍꯧꯗꯣꯛꯄꯁꯤ ꯃꯥꯗꯤ ꯍꯧꯗꯣꯛꯄ ꯅꯨꯡꯉꯥꯏꯔꯣꯏ ꯄꯥꯕꯨꯡ ꯃꯁꯥꯁꯤ ꯌꯥꯝ ꯋꯥꯔꯕꯅꯤ ꯉꯁꯥꯏꯗꯒꯤ ꯃꯍꯤꯔꯦꯜꯅ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯃꯥꯒꯤ ꯃꯁꯥꯁꯤ ꯌꯥꯝ ꯉꯝꯗꯕꯅꯤ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯛꯄꯅꯤ ꯑꯗꯨꯗ ꯋꯥꯁꯨ ꯌꯥꯝ ꯋꯥꯔ ꯃꯥꯜꯂꯦ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ ꯑꯗꯨꯒ ꯊꯕꯛꯁꯨ ꯆꯠꯀꯦꯅ ꯈꯥꯡꯂꯥꯛ ꯉꯝꯗꯦ ꯄ꯭ꯔꯥꯏꯚꯦꯠꯅꯤꯅ ꯃꯥꯅ ꯂꯦꯞꯄꯁꯤ ꯐꯔꯛꯄꯨꯗꯤ ꯇꯥꯔꯄꯣꯅꯤ ꯑꯗꯣ ꯉꯁꯤ ꯐ꯭ꯔꯥꯏꯗꯦ ꯑꯣꯏꯔꯤ ꯃꯟꯗꯦꯁꯤꯗꯒꯤ ꯂꯥꯛꯆꯔꯅꯤ ꯍꯥꯏꯕꯕꯨ ꯌꯥꯗꯣꯏꯖꯥꯠꯂꯥ ꯑꯗꯨꯒꯤꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥꯅꯁꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯅ ꯈꯨꯝꯂꯛꯄꯅꯤ ꯃꯍꯤꯔꯦꯜꯅ ꯍꯥꯏꯔꯛꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯋꯥꯐꯝꯁꯤ ꯃꯥꯒ ꯎꯅꯕꯁꯤ ꯎꯅꯕꯗꯤ ꯌꯥꯝ ꯎꯅꯍꯟꯅꯤꯡꯕꯅꯤ ꯑꯗꯣ ꯀꯟꯗꯤꯁꯟꯁꯤꯅ ꯌꯥꯗ꯭ꯔꯦ ꯋꯥꯔꯧ ꯌꯥꯗꯦꯀꯣ ꯎꯅꯔꯗꯤ ꯃꯥꯅꯁꯨ ꯌꯥꯝ ꯍꯔꯥꯎꯖꯗꯧꯅꯤ ꯍꯟꯗꯛꯇꯤ ꯄꯤꯕꯥꯔꯦꯜ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯃꯥꯗ ꯅꯥꯕ ꯐꯔꯗꯤ ꯌꯥꯔꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯑꯩꯈꯣꯏ ꯂꯥꯛꯑꯕꯅꯤ ꯋꯥꯍꯩꯗꯣ ꯃꯍꯤꯔꯦꯜꯗ ꯈꯔ ꯌꯨꯏ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯃꯗꯨꯁꯨ ꯊꯑꯣꯏꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯌꯥꯝ ꯁꯤꯡꯅ ꯃꯍꯤꯔꯦꯜꯅ ꯊꯩꯗꯣꯛꯂꯒ ꯈꯨꯝꯂꯛꯏ ꯄꯥꯕꯣ ꯆꯥ ꯅꯨꯡ ꯇꯧꯔꯦꯀꯣ ꯃꯌꯥꯝ ꯆꯥꯒ ꯄꯥꯏꯕꯤꯔꯦꯀꯣ ꯄꯥꯏꯖꯔꯦ ꯄꯥꯏꯖꯔꯦ ꯑꯅꯤꯃꯛꯅ ꯈꯨꯝꯂꯛꯄꯅꯤ ꯃꯃꯥꯏꯕꯦꯝꯃꯁꯨ ꯊꯣꯛꯂꯛꯏ ꯃꯍꯤꯔꯦꯜꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯥꯕꯨꯡꯒ ꯏꯃꯥꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯇꯧꯕꯤꯌꯨꯀꯣ ꯑꯩ ꯑꯃꯨꯛꯇ ꯈꯣꯡ ꯈꯨꯠꯀꯁꯤ ꯆꯥꯝꯊꯣꯛꯆꯔꯨꯈꯤꯒꯦ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯤꯔꯦꯜꯗꯣ ꯆꯪꯈ꯭ꯔꯦ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯅ ꯍꯥꯏꯔꯤ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯃꯤꯑꯣꯏ ꯃꯥꯜꯂꯦ ꯑꯪꯀꯜ ꯑꯟꯇꯤ ꯍꯣꯏꯒ ꯃꯥꯒꯁꯤ ꯏꯆꯥꯒꯨꯝꯕꯅꯤ ꯏꯕꯨꯡꯉꯣ ꯍꯩ ꯃꯃꯥ ꯏꯕꯦꯝꯃꯅ ꯈꯨꯝꯂꯛꯄꯅꯤ ꯀꯔꯤ ꯀꯔꯤꯅꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯅꯤꯗꯣ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯂꯦ ꯑꯅꯤꯗꯣ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯕꯗ ꯄꯤꯕꯥꯔꯦꯜꯅ ꯎꯡꯗꯨꯅ ꯂꯩꯕꯗꯨꯗ ꯃꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥ ꯉꯥꯡꯐꯝ ꯈꯪꯗꯦ ꯅꯨꯄꯥꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯄꯤꯕꯥꯔꯦꯜꯒ ꯃꯃꯥꯟꯅꯕꯗꯧꯅꯁꯨ ꯑꯗꯨꯝ ꯇꯤꯟꯅꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯈꯜꯂꯤꯅꯣ ꯁꯥꯔ ꯌꯥꯝ ꯈꯟꯖꯤꯟꯕꯤꯔꯨꯅꯨ ꯊꯣꯏꯗꯣꯛꯄ ꯈꯟꯗꯦꯗ ꯑꯗꯨꯗ ꯑꯅꯤꯗꯣ ꯃꯃꯥꯟꯅꯕꯅꯤ ꯍꯥꯏꯁꯤ ꯅꯨꯄꯥꯗꯨꯗꯤ ꯑꯩꯈꯣꯏ ꯂꯦꯡꯒꯥ ꯃꯥꯜꯂꯤꯕ ꯑꯩꯅ ꯍꯤꯌꯥꯏꯅꯨꯗꯤ ꯑꯉꯥꯡꯅꯤ ꯑꯩꯈꯣꯏꯒ ꯊꯥꯅꯕꯗꯗꯤ ꯁꯤ ꯖꯁ 25 ꯀꯔꯝꯍꯥꯏꯅ ꯃꯃꯥꯟꯅꯕ ꯑꯣꯏꯔꯤꯅꯣ ꯁꯤꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯈꯥꯗꯤ ꯇꯥꯔꯛꯇ꯭ꯔꯤ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯗꯣ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯁꯨ ꯚꯥꯞ ꯇꯥꯔꯦ ꯑꯅꯤꯃꯛꯇꯣ ꯇꯨꯃꯤꯟꯅ ꯂꯩꯅꯔꯤ ꯍꯤꯌꯥꯏꯅꯨꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯨꯝꯂꯤ ꯑꯍꯜ ꯑꯅꯤꯒ ꯃꯍꯤꯔꯦꯜꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯐꯝꯊꯔꯛꯂꯤ ꯋꯥꯔꯤꯁꯨ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯔꯤ ꯉꯁꯤ ꯑꯅꯥꯕ ꯌꯦꯡꯂꯛꯄꯒꯤ ꯗꯣꯛꯇꯔꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯂꯤꯕ ꯑꯃꯗꯤ ꯇꯨꯡꯗ ꯀꯔꯤ ꯀꯔꯤ ꯇꯧꯒꯗꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯔꯕꯅꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯍꯤꯔꯦꯜꯅ ꯍꯥꯏꯔꯛꯏ ꯄꯥꯕꯣ ꯁꯤꯗ ꯐꯔꯛ ꯇꯥꯔꯤꯁꯦ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯅꯤ ꯃꯐꯝ ꯐꯥꯎꯕ ꯑꯗꯨꯝ ꯂꯩꯔꯁꯨ ꯅꯨꯡꯗꯥꯡꯒꯤ ꯇꯨꯝꯕꯁꯤꯗꯤ ꯌꯨꯝꯗ ꯇꯨꯝꯒꯦꯁꯤꯅꯤ ꯃꯗꯨ ꯌꯥꯗꯕ ꯃꯇꯥꯡꯁꯨ ꯌꯥꯎꯔꯛꯀꯅꯤ ꯃꯁꯤ ꯃꯇꯝ ꯑꯃꯨꯛꯇꯪ ꯊꯦꯝꯕ ꯑꯃ ꯆꯪꯏ ꯃꯑꯣꯡ ꯏꯃꯥꯟ ꯃꯥꯟꯗꯅ ꯇꯞꯂꯤ ꯃꯔꯩ ꯀꯜꯂꯤ ꯏꯄꯥ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯔꯒꯦ ꯑꯗꯨꯒ ꯑꯃꯅ ꯏꯄꯥꯅ ꯉꯁꯤꯗꯣ ꯁꯦꯜ ꯊꯨꯝ ꯕꯦꯡꯛꯇꯒꯤ ꯀꯦꯁ ꯑꯣꯏꯅ ꯈꯔꯁꯨ ꯂꯧꯊꯣꯛꯑꯒ ꯊꯝꯂꯕꯅꯤ ꯑꯗꯨꯒ ꯑꯦꯀꯥꯎꯟꯇꯁꯨ ꯌꯥꯎꯔꯕꯅꯤ ꯀꯥꯞꯊꯣꯛ ꯀꯥꯞꯁꯤꯟ ꯇꯧꯔꯒ ꯆꯪꯒꯗꯕꯁꯤꯡꯗꯣ ꯌꯦꯡꯂꯁꯤ ꯍꯣꯏ ꯄꯥꯕꯨꯡ ꯐꯔꯦ ꯁꯤꯅ ꯁꯤ ꯑꯣꯏꯈ꯭ꯔꯦ ꯏꯃꯥ ꯏꯟꯁꯥꯡ ꯌꯥꯝ ꯍꯥꯎꯏ ꯃꯃꯥꯗꯣ ꯃꯉꯣꯟ ꯅꯣꯛꯆꯔꯛꯏ ꯇꯟꯖꯥꯗꯨꯗ ꯀꯣꯜ ꯂꯥꯛꯏ ꯃꯍꯤꯔꯦꯜꯗꯣ ꯄꯥꯏꯈꯠꯂꯒ ꯍꯥꯏꯔꯛꯏ ꯍꯜꯂꯣ ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯦ ꯑꯁꯣꯝꯗꯒꯤ ꯃꯃꯥꯅ ꯊꯦꯡꯂꯤꯅꯦ ꯅꯪꯕꯣ ꯗ꯭ꯌꯨꯇꯤꯗ ꯂꯩꯔꯤꯕ꯭ꯔꯣ ꯌꯨꯝꯗ ꯂꯥꯛꯅꯕ ꯇꯧꯔꯣꯗꯅ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯆꯥꯛꯐꯥꯎ ꯆꯥꯗꯅ ꯆꯠꯈ꯭ꯔꯦ ꯍꯣꯏ ꯏꯃꯥ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯍꯜꯂꯛꯑꯅꯤ ꯍꯣꯏ ꯍꯜꯂꯛꯅꯕ ꯇꯧꯔꯣꯀꯣ ꯍꯩꯗꯤ ꯍꯥꯏꯕꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯤꯔꯦꯜ ꯊꯝꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯃꯥ ꯏꯟꯁꯥꯡ ꯆꯥꯎꯔꯦ ꯆꯥꯛꯁꯨ ꯃꯌꯥꯝ ꯑꯃ ꯆꯥꯔꯦ ꯅꯆꯥ ꯑꯃꯨꯛ ꯊꯣꯛꯈꯤꯅꯕ ꯇꯧꯔꯒꯦ ꯄꯥꯕꯣ ꯍꯣꯏ ꯊꯦꯡꯖꯤꯜꯂꯛꯏ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ ꯃꯍꯤꯔꯦꯜꯗꯣ ꯃꯈꯨꯠ ꯃꯁꯥ ꯅꯤꯡꯊꯤꯅ ꯍꯥꯝꯂꯒ ꯐꯖꯅ ꯂꯣꯏꯁꯤꯟ ꯈꯣꯝꯖꯤꯜꯂꯒ ꯌꯨꯝꯗ ꯆꯠꯅꯕ ꯊꯣꯛꯂꯛꯂꯦ ꯍꯤꯌꯥꯏꯅꯨꯗꯣ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯄꯨꯛꯅꯤꯡ ꯐꯥꯖꯤꯜꯂꯒ ꯊꯣꯛꯂꯛꯂꯦ ꯑꯍꯤꯡꯗꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯄꯣꯊꯥꯅꯔꯛꯂꯦ ꯍꯤꯌꯥꯏꯅꯨꯒꯤ ꯑꯄꯣꯛꯄꯒ ꯑꯄꯣꯛꯄꯤꯒꯁꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯀꯨꯏꯅ ꯂꯩꯔꯝꯂꯒ ꯑꯄꯣꯛꯄꯤꯅ ꯃꯄꯨꯔꯣꯏꯕꯗꯤ ꯄꯣꯊꯥꯕꯤꯔꯨꯔꯣ ꯍꯥꯏꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯅꯥꯀꯟꯗ ꯍꯤꯞꯊꯔꯛꯂꯤ ꯃꯆꯥꯕꯨ ꯅꯥꯟꯗꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯃꯍꯥꯛꯁꯨ ꯉꯥꯏꯍꯥꯛꯇꯪ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤꯕꯅꯤ
ꯍꯤꯌꯥꯏꯅꯨꯒꯤ ꯃꯃꯪꯁꯤꯗ ꯃꯥꯅ ꯇꯨꯝꯂꯤꯉꯩꯗꯨꯗ ꯃꯥꯒ ꯁꯞ ꯆꯞ ꯃꯥꯟꯅꯕꯤ ꯅꯨꯄꯤꯗꯣ ꯃꯔꯨ ꯀꯣꯛꯂꯒ ꯃꯥꯒ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯍꯤꯞꯃꯤꯟꯅꯔꯒ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯔꯛꯂꯤ꯫ ꯍꯤꯌꯥꯏꯅꯨꯗ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤ, ꯑꯩꯗꯤ ꯋꯥꯔꯤ, ꯅꯪꯗꯤ ꯋꯥꯗ꯭ꯔꯤꯕ? ꯍꯤꯌꯥꯏꯅꯨꯁꯨ ꯈꯨꯝꯃꯤ, ꯀꯩꯒꯤ ꯋꯥꯗꯣꯏꯅꯣꯗ? ꯑꯩꯗꯤ ꯋꯥꯗꯦ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯪꯅ ꯋꯥꯏ ꯍꯥꯏꯁꯦ? ꯈꯪꯗꯦ, ꯁꯥꯊꯤꯅ ꯋꯥꯔꯤ꯫ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯩ ꯋꯥꯕꯁꯤꯒ, ꯋꯥꯈꯜ ꯋꯥꯕꯒꯤ ꯋꯥꯕꯁꯤꯒ ꯂꯣꯏ ꯄꯥꯁꯤꯟꯈꯤꯗꯅ ꯌꯥꯝ ꯊꯤꯅ ꯋꯥꯔꯤ꯫ ꯍꯛꯆꯥꯡ ꯉꯝꯗꯕ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯐꯒꯠꯂꯛꯀꯅꯤ, ꯋꯥꯈꯜꯗꯨꯗꯤ ꯋꯥꯔꯨꯅꯨ, ꯀꯔꯤ ꯋꯥꯔꯤꯅꯣ, ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎ꯫ ꯅꯨꯄꯤ ꯑꯃꯗꯨ ꯅꯣꯛꯂꯛꯏ, ꯈꯨꯝꯂꯛꯏ, ꯅꯪꯒꯤꯗꯤ ꯅꯪꯒꯤꯗꯃꯛ ꯃꯤ ꯌꯥꯝ ꯂꯩ, ꯑꯩꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯒꯤ ꯋꯥꯕ ꯈꯪꯗꯕꯅꯤ, ꯑꯩꯒꯤ ꯑꯣꯏꯔꯝꯕ ꯃꯍꯥꯛꯁꯨ ꯅꯪꯒꯤ ꯑꯣꯏꯈ꯭ꯔꯦ, ꯑꯩꯕꯨ ꯅꯤꯡꯁꯤꯡꯗ꯭ꯔꯦ, ꯅꯪꯒꯤ ꯑꯣꯏꯅ ꯈꯟꯈ꯭ꯔꯦ꯫ ꯃꯥꯅ ꯊꯋꯥꯏ ꯁꯣꯛꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯤꯌꯥꯏꯅꯨꯅ ꯊꯦꯝꯅꯤ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ, ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ, ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯅꯪꯒꯤꯅꯤ, ꯅꯪꯅꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤ ꯍꯥꯏꯔꯗꯤ ꯑꯩ ꯂꯣꯏꯅꯃꯛ ꯅꯪꯒꯤꯗꯃꯛ ꯀꯠꯊꯣꯛꯄ ꯄꯤꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯑꯁꯦꯡꯕ꯭ꯔꯥ? ꯑꯅꯤꯗꯣ ꯃꯈꯨꯠ ꯁꯝꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯃꯤꯟꯅꯔꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯑꯇꯣꯞꯄ ꯅꯨꯄꯤꯗꯨꯒꯤ ꯃꯉꯛ ꯁꯝꯗꯨꯗ ꯊꯧꯔꯤꯗꯣ ꯈꯪꯇꯨ ꯊꯨꯔꯛꯂꯒ ꯅꯨꯄꯤꯗꯨꯒꯤ ꯃꯈꯣꯔꯤꯗꯣ ꯂꯥꯛꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯅ ꯀꯞꯂꯒ ꯂꯥꯎꯒꯦ ꯇꯧꯕꯁꯨ ꯉꯝꯈꯤꯗ꯭ꯔꯦ꯫ ꯐꯃꯨꯡꯗꯒꯤ ꯃꯉꯛ ꯁꯝꯗꯨꯗ ꯊꯧꯔꯤ ꯂꯥꯛꯂꯒ ꯆꯤꯡꯈꯠꯈꯤꯕꯅꯤ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯂꯥꯎꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯏ, ꯑꯗꯨꯕꯨ ꯃꯈꯣꯜ ꯊꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯍꯥꯛ ꯍꯤꯛ ꯄꯪꯀꯞꯇ ꯀꯞꯂꯛꯂꯦ꯫ ꯁꯣꯝꯗ ꯇꯥꯏꯕꯪꯗ ꯃꯆꯥꯅ ꯃꯃꯪꯗ ꯀꯞꯂꯛꯄꯗꯨꯗ ꯃꯃꯥꯗꯣ ꯃꯃꯤꯠꯇꯣ ꯐ꯭ꯔꯪ ꯄꯥꯡꯊꯣꯔꯛꯇꯨꯅ ꯃꯆꯥꯕꯨ ꯍꯧꯗꯣꯔꯛꯏ, ꯏꯕꯦꯝꯃ, ꯏꯕꯦꯝꯃ, ꯀꯩꯗꯧꯔꯦ? ꯁꯤ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ, ꯏꯁꯦ ꯅꯃꯤꯠ ꯄꯥꯡꯉꯨ, ꯏꯃꯥ ꯂꯩ꯫ ꯍꯤꯌꯥꯏꯅꯨꯗꯣ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯃꯃꯥ ꯂꯩꯔꯝꯕꯗꯨꯗ ꯃꯃꯥꯗ ꯀꯣꯜꯂꯛꯏ꯫ ꯃꯃꯥꯁꯤ ꯃꯆꯥꯕꯨ ꯆꯦꯖꯠ ꯀꯣꯟꯁꯤꯜꯂꯒ ꯍꯪꯂꯛꯏ, ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ? ꯃꯪ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ? ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ, ꯃꯪꯒꯤ ꯋꯥꯕꯨ, ꯑꯣꯏꯕ ꯌꯥꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯇꯥꯔꯕꯁꯨ ꯃꯁꯥꯗ ꯋꯥꯈꯤꯕꯗꯨꯗꯤ ꯍꯤꯌꯥꯏꯅꯨ ꯀꯥꯎꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯗꯨꯝ ꯀꯞꯂꯛꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯤꯌꯥꯏꯅꯨꯁꯤ ꯌꯥꯝ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕꯁꯨ ꯃꯔꯛ ꯃꯔꯛꯇ ꯏꯈꯪ ꯈꯪꯍꯧꯗꯅ, ꯃꯐꯝ ꯃꯔꯥꯡ ꯁꯨꯈꯪ ꯈꯪꯗꯅ ꯈꯪꯋꯥ ꯋꯥꯔꯛꯄ, ꯈꯪꯅꯨꯡ ꯅꯨꯡꯉꯥꯏꯔꯛꯇꯕ, ꯋꯥꯈꯜ ꯆꯔꯥꯡꯅꯔꯛꯄ ꯍꯦꯛꯇ ꯌꯥꯎꯔꯛꯏ꯫ ꯃꯔꯝ ꯊꯤꯖꯤꯜꯂꯨꯔꯒꯅ ꯃꯔꯝ ꯂꯩꯇꯦ꯫ ꯁꯤꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯍꯧꯗꯕ, ꯊꯃꯣꯏꯗ ꯏꯍꯥꯡ ꯍꯥꯡꯕ ꯏꯍꯨꯜ ꯀꯌꯥꯁꯤ ꯑꯃꯨꯛ ꯐꯥꯎꯔꯛꯄꯗ ꯃꯍꯥꯛ ꯃꯁꯥꯁꯤ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯕꯅꯤ꯫ ꯃꯪꯗꯁꯨ ꯑꯁꯤꯒꯨꯝꯕ ꯃꯪꯑꯣꯏ ꯍꯥꯋꯣꯏꯁꯤ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯃꯪꯕ ꯌꯥꯎꯏ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯈꯟꯖꯤꯜꯂꯨꯗꯕꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛꯇꯤ ꯍꯤꯌꯥꯏꯅꯨ ꯌꯥꯝ ꯀꯞꯄꯤ, ꯌꯥꯝ ꯀꯤ꯫ ꯑꯁꯨꯝꯅ ꯍꯤꯌꯥꯏꯅꯨꯒꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯂꯥꯌꯦꯡꯕꯅꯆꯤꯡꯕ ꯄꯨꯝꯅꯃꯛꯁꯤ ꯃꯍꯤꯔꯦꯜ ꯌꯥꯎꯅ ꯃꯃꯥ ꯃꯄꯥꯒ ꯄꯨꯟꯅ ꯍꯣꯠꯅꯔꯤ꯫ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯂꯥꯛꯄꯗꯨꯗꯗꯤ ꯍꯤꯌꯥꯏꯅꯨꯁꯨ ꯊꯕꯛꯁꯨ ꯆꯠꯄ ꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯊꯕꯛꯁꯨ ꯆꯠꯂꯤ, ꯑꯗꯨꯒ ꯃꯥꯒꯤ ꯂꯥꯌꯦꯡꯕꯗꯨꯁꯨ ꯃꯇꯝ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯗꯨꯅ ꯑꯗꯨꯝ ꯌꯦꯡꯏ꯫ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2ꯒ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯍꯤꯌꯥꯏꯅꯨꯗꯣ ꯄꯤꯕꯥꯔꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯔꯤ, ꯁꯥꯔ, ꯑꯩ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ꯫ ꯃꯤꯁ ꯍꯤꯌꯥꯏꯅꯨ, ꯂꯥꯛꯑꯣ ꯆꯪꯂꯛꯑꯣ, ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ? ꯄꯤꯕꯥꯔꯦꯜꯅ ꯍꯔꯥꯎ ꯈꯨꯝꯂꯛꯄꯅꯤ꯫ ꯍꯤꯌꯥꯏꯅꯨꯅ ꯃꯈꯥ ꯇꯥꯔꯤ, ꯁꯥꯔ, ꯑꯩꯒꯤ ꯇ꯭ꯔꯤꯠꯃꯦꯟꯁꯤ ꯉꯁꯤ ꯄꯨꯡ 4:30ꯗꯒꯤ ꯑꯃ ꯂꯩ, ꯑꯗꯣ ꯅꯪꯅꯕ ꯑꯩ ꯉꯁꯤꯗꯤ ꯄꯨꯡ 1 ꯃꯨꯛꯇ ꯉꯟꯈꯠꯂꯒ 4 ꯁ꯭ꯋꯥꯏꯁꯤꯗ ꯁꯨꯇꯤ ꯄꯤꯕꯤꯌꯣ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ꯫ ꯊꯕꯛ ꯑꯌꯥꯝꯕꯁꯨ ꯂꯣꯏꯁꯤꯟꯖꯔꯦ, ꯑꯗꯨꯒ ꯑꯋꯥꯠꯄꯁꯤꯁꯨ ꯑꯩ ꯅꯪꯅꯕ ꯂꯣꯏꯁꯤꯟꯖꯔꯝꯂꯒꯦ꯫ ꯇ꯭ꯔꯤꯠꯃꯦꯟ ꯂꯩ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ? ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯤꯁ, ꯌꯥꯝ ꯑꯣꯚꯔꯋꯥꯔꯛꯁꯨ ꯇꯧꯕꯤꯅꯨꯗ, ꯌꯦꯡꯉꯒ ꯁꯨꯝ ꯊꯕꯛꯁꯨ ꯁꯣꯏꯗꯕ, ꯑꯗꯨꯒ ꯍꯛꯆꯥꯡꯒꯤꯁꯨ ꯌꯦꯡꯂꯒ ꯑꯗꯨꯝ ꯇꯧꯁꯤ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯩꯈꯣꯏ ꯃꯤꯁꯅ ꯆꯠꯀꯦ ꯈꯜꯂꯤꯕ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯆꯠꯁꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯔ, ꯁꯥꯔꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ, ꯁꯥꯔꯅ ꯌꯥꯝ ꯌꯦꯡꯕꯤꯔꯦ ꯑꯩꯒꯤ꯫ ꯍꯤꯌꯥꯏꯅꯨꯒꯤ ꯋꯥꯗꯨꯗ ꯄꯤꯕꯥꯔꯦꯜꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯔꯦ, ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯨꯝꯂꯩ, ꯍꯦꯔꯥ, ꯁꯤꯗꯤ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ, ꯃꯤꯁꯅ ꯅꯥꯕ ꯐꯔꯛꯄꯗꯨꯅꯤ ꯑꯩꯅ ꯋꯥꯅ ꯉꯥꯏꯖꯔꯤꯁꯦ, ꯑꯗꯣ ꯆꯠꯄꯗꯤ ꯀꯅꯥꯅ ꯆꯠꯀꯗꯕꯅꯣ, ꯏꯇꯣꯝꯇꯔꯥ? ꯆꯠꯄꯁꯤ ꯁꯥꯔ, ꯃꯤ ꯂꯥꯛꯀꯅꯤ ꯂꯧꯕ꯫ ꯄꯤꯕꯥꯔꯦꯜꯗꯣ ꯉꯁꯤꯗꯤ ꯇꯥꯟ ꯆꯥꯔꯦ ꯈꯟꯗꯨꯅ ꯍꯪꯂꯛꯏ, ꯃꯤꯁꯀꯤ ꯏꯃꯥꯟꯅꯕꯅꯤ ꯍꯥꯏꯕꯗꯨꯔꯥ? ꯍꯤꯌꯥꯏꯅꯨꯗꯣ ꯃꯃꯥꯟꯅꯕ ꯍꯥꯏꯔꯛꯄꯗꯨꯗ ꯉꯥꯏꯍꯥꯛꯇꯤ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ, ꯑꯗꯨꯕꯨ ꯈꯨꯝꯂꯩ, ꯍꯣꯏ ꯃꯥꯅꯤ ꯁꯥꯔ꯫ ꯆꯨꯝꯅꯒꯤ ꯐ꯭ꯔꯦꯟꯂꯣ ꯅꯠꯇ꯭ꯔꯒ ꯃꯣꯗꯔꯟ ꯐ꯭ꯔꯦꯟꯂꯣ ꯃꯤꯁ? ꯍꯤꯌꯥꯏꯅꯨꯗꯣ ꯄꯤꯕꯥꯔꯦꯜꯒꯤ ꯋꯥꯍꯪꯗꯣ ꯃꯨꯟꯅ ꯈꯟꯊꯔꯛꯏ꯫ ꯃꯍꯤꯔꯦꯜꯒ ꯃꯥꯒꯒꯤ ꯃꯔꯛꯇ ꯀꯔꯤꯃꯇ ꯂꯩꯅꯕꯗꯤ ꯅꯠꯇ꯭ꯔꯤ,
Handak mana narakibasidagisu Mahirel da mangondagi nakna manakta leirabasu irap lapkum tawi. Hanadi adu tawni ada tawni yam hairambani. Hausina magi layingbasida yaurabasu waga ingang ngangdri. Nakna lapna haibadu oirabani. Chumnagi marupnida sir atopamta leite. Hiyainu na hairibado asingmani haibasi masak ubadada khangli. Madu ubada bibarel di haraubana lori. O ahidi ahinba leibra khaluri. Yam fare. Ngaiko. Bibarel do hiyainu gi manakta jangsilaktuna hiyainu gi makoktagi karino mama lakthorakli. Kainu sibo lang matat kumbo oir mali. Hiyainu do bibarena laksalakpatuda ikai boy hainada boy tori. Madu ubada hena bibarel ngauzari. Hiyainu na hari. Adidi sir ayemo. Hoi nathau tau zarur. Hiyainu thokrabada bibarel di haraubana ngauri. Mabungning da jajat mayam amu sukhali. Tasingna mahak hiyainu da sathina ngauzaba haibado oirabani. Karigumba hotel sigi mapu makhek oiramdrabadi nahana mahak hairage magi thamoigi wa phongdoklagi haina khallabani. Magi hotel gi employee oibani na kitang khoktak chaduna leibani. Somdana Mahirel do ngasisi imung manung khanabada thangya nei haibra karino magi case ama laktuna office tuda kokchaklabani. Yanariba khuyana se phibam amadani. Imung si amana nupa ngakta pokpani aduga amana nupi ngakta pokpani. Nupa ngakta pokpa imung sina mayam ahalni aduga nupi ngakta pokpa imung sina manaw nupa gini. Nupa ngakta pokpa imung sina numit khudingi usit thamoidaba tawba khanaba hauba karim kathainaba tawba mayam ama thoklakpani. Nupi ngakta pokliba imung sina khangba yaba khangduna laklabani. Madugi record praman panthai mayam amaso nupi ngakta pokpa kangbusina loina thamduna leiramli. Asidasu natana lekai pumbanasu hairabani. Masisu mapandaugi machanupa amana somgi imungdugi nganu loizabado nisa khara chasilaga thawoina changsilaktuna nganu achobama mangak leithektuna hatlaga leirambadagi nupi singduga khanarapani. Mayamaga khanakhre ubada manaw nupa singdo yaukshilapani. Chaijaw mapairaga nupa singduna machal nupi amada mananganda tingkhatuna kanbadagi machal nupi do humanganda pikaduna wanthakibadagi wantharibi nupi machadugi hek mathak machiduna kalliba mabung adugi mamaiduda thangna yansalakpadagi nupada huji mamai tangkhai ma pura segaiduna hospital da laikanaduna leiri madugi case ni. Tasingna Mahirel do ngasigi case pairubadagi ngauri. Asigumba case paidau saro mihai pama faruba crime toramba mi ma farubane sine na phai. Sumaina pulap police station na laga chinda pawdanabagi thabaksi mahakok chikani. Panglaw da lawnai pangkhata khani. Lawguna haina chaithalabaso ngak toklaraga amuk hekta hauri. Madugi case do panaba yaba panaraga mahak thawnada sinaramlaga nungthil pung tasalakpaduda tholakli. Magi tafum thokpa haifam thokpa kharasu tawramli hairamli. Haikiba matamda yauraduna hiyainubu Mahirel na lawba lakli. Hiyainu do mapana ngaiduna leirami. Adubu Mahirel na urakpado hiyainu mathanda nate bibarel su yaurami. Adubu mahaki gari ubada hiyainu na chenthoraktuna tonglari. Anido wamachit amata ngangnatana hospital da dum yaukre. Hiyainu su Mahirel na handak wasu ngangdabasida tanduna kaya ngangdrabani. Hospital da yauraktuna hiyainu gi layingbam thokpa yenglaga lorakpadadi nungdangi pung tare adumaina tare. Mamaga mapagadasu pau pikre. Yumda halakpagi lambidudadi fanayam kuina wamachit amata ngangnadabaduda hiyainu na hana. Dada karigino hanakdadana wagamta ngangdrisi. Mahirel do khumlakte hiyainu na amuka hanjin hangngi. Karino sumaina tawraga kamaina aikhoini chapminaduino aingonda sawningba leirira karino. Karigi nangonda sawningdoino nangonda sawnabagi maram leite. Nang naba phabadi aina ngairse. Aina pa pharaga kidawdeba. Aigi thabaktasu khara komlanidana. Aigi tafum thokpa responsibility su loini. Adudaidi nangsu nangi lambida aise aigi lambida chanarani. Karigino khangli ngasigi Mahirel gi yam line haidorakpa manba wahisida hiyainu sawningkhre.
ꯇꯟꯖꯥꯗꯨꯗ ꯌꯨꯝꯁꯤ ꯌꯧꯁꯤꯜꯂꯛꯂꯤ ꯒꯦꯠ ꯃꯌꯥꯗꯨꯗ ꯃꯩꯔꯦꯜꯅ ꯒꯥꯔꯤꯗꯣ ꯈꯥꯝꯕꯅꯤ ꯍꯤꯌꯥꯏꯅꯨꯅ ꯈꯪꯍꯪꯂꯛꯏ ꯀꯩꯅꯣ ꯍꯥꯏꯁꯦ ꯀꯔꯤꯕꯨꯅꯣ ꯍꯤꯌꯥꯏꯅꯨꯗꯣ ꯃꯩꯔꯦꯜꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯪꯂꯛꯏ ꯗꯗꯥꯅ ꯑꯩꯕꯨ ꯍꯧꯖꯤꯛ ꯂꯥꯌꯦꯡꯕꯤꯕꯗ ꯃꯇꯦꯡ ꯇꯧꯕꯤꯔꯤꯕ ꯑꯩꯕꯨ ꯂꯥꯌꯦꯡꯕꯤꯔꯤꯕꯁꯤ ꯊꯕꯛ ꯆꯤꯟꯅ ꯇꯧꯗ ꯌꯥꯗꯗꯧꯅ ꯇꯧꯕꯅꯤ ꯁꯤꯔ ꯗꯗꯥꯅ ꯍꯥꯏꯕꯤꯔꯤꯁꯦ ꯃꯩꯔꯦꯜꯁꯨ ꯍꯟꯗꯛꯇꯤ ꯍꯤꯌꯥꯏꯅꯨꯗ ꯌꯦꯡꯂꯛꯂꯦ ꯃꯍꯥꯛꯅ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯂꯩꯔꯤꯉꯩꯗꯨꯗ ꯍꯤꯌꯥꯏꯅꯨꯅ ꯑꯃꯨꯛꯀ ꯍꯪꯖꯤꯜꯂꯛꯏ ꯉꯥꯏꯈꯣ ꯑꯩ ꯅꯠꯇꯦ ꯗꯗꯥꯅ ꯇꯧꯔꯤꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯀꯔꯤꯅꯣ ꯀꯔꯤ ꯀꯔꯝꯕ ꯅꯨꯡꯒꯤ ꯋꯥꯈꯜꯂꯣꯟ ꯍꯤꯌꯥꯏ ꯅꯪꯉꯣꯟꯗ ꯑꯩꯅ ꯁꯣꯏꯗꯅ ꯂꯥꯟꯅ ꯈꯟꯈꯤꯕ ꯇꯧꯈꯤꯕꯁꯤꯡꯗꯨꯒꯤ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯖꯕ ꯑꯣꯏꯅ ꯇꯧꯕꯅꯤ ꯑꯇꯣꯞꯄ ꯃꯣꯇꯤꯞ ꯑꯃꯠꯇ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯍꯤꯌꯥꯏꯅꯨꯗꯣ ꯉꯁꯤꯗꯤ ꯊꯃꯣꯏ ꯁꯥꯊꯤꯅ ꯀꯥꯏ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯇꯁꯦꯡꯅ ꯃꯍꯥꯛ ꯃꯩꯔꯦꯜꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯕꯅꯤ ꯃꯩꯔꯦꯜꯅ ꯅꯍꯥꯟ ꯃꯈꯩ ꯃꯉꯣꯟꯗ ꯋꯥꯂꯥꯡ ꯑꯃꯠꯇ ꯉꯥꯡꯗꯕꯁꯤ ꯃꯍꯥꯛ ꯈꯟꯖꯥꯟꯅꯔꯝꯕꯅꯤ ꯉꯁꯤ ꯃꯔꯝ ꯍꯥꯏꯔꯛꯄꯁꯤꯗꯗꯤ ꯃꯍꯥꯛ ꯁꯥꯊꯤꯅ ꯃꯊ꯭ꯋꯥꯏ ꯁꯣꯛꯂꯦ ꯇꯁꯦꯡꯅ ꯑꯇꯣꯞꯄ ꯑꯃꯠꯇ ꯂꯩꯇꯦ ꯃꯩꯔꯦꯜꯁꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯗꯤ ꯆꯣꯡꯕ ꯍꯧꯔꯛꯂꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯊꯃꯣꯏ ꯀꯟꯁꯤꯜꯂꯒ ꯈꯨꯝꯂꯩ ꯂꯩꯇꯦ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯁꯦ ꯑꯩꯅ ꯅꯪ ꯅꯨꯡꯁꯤ ꯄꯥꯝꯃꯤꯁꯤꯔ ꯅꯣ ꯍꯤꯌꯥꯏꯅꯨ ꯅꯪꯅ ꯑꯗꯣ ꯀꯗꯥꯏꯋꯥꯏꯗꯒꯤ ꯆꯤꯡꯁꯤꯜꯂꯒ ꯈꯜꯂꯨꯔꯤꯕꯅꯣ ꯑꯩꯒꯤꯗꯤ ꯂꯤꯛꯂꯥꯏꯔꯦ ꯍꯥꯏꯕꯁꯤ ꯅꯪꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯅꯪꯕꯨ ꯑꯩꯅ ꯂꯤꯛꯂꯥꯏ ꯃꯥꯜꯂꯨꯕꯒꯤ ꯅꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯒꯤ ꯂꯤꯛꯂꯥꯏ ꯅꯠꯇꯦ ꯍꯥꯏꯕ ꯑꯩ ꯈꯪꯂꯦ ꯅꯪꯉꯣꯟꯗ ꯑꯩ ꯑꯗꯨꯒꯨꯝꯕ ꯈꯟꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯗꯤ ꯅꯪꯅ ꯅꯍꯥꯟ ꯃꯈꯩ ꯑꯩꯒꯤ ꯌꯨꯝꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯈꯨꯠ ꯏꯁꯥꯗ ꯁꯝꯗꯨꯅ ꯄꯥꯏꯕꯤꯔꯤꯕ ꯏꯃꯥ ꯕꯕꯥꯕꯨ ꯅꯪꯉꯣꯟꯗ ꯉꯥꯎꯍꯜꯂꯤꯕ ꯃꯌꯥꯝꯁꯤꯗꯤ ꯀꯔꯤꯅꯣ ꯑꯗꯨꯗꯤ ꯍꯤꯌꯥꯏꯅꯨꯅ ꯂꯥꯎꯔꯛꯄꯅꯤ ꯃꯄꯤꯁꯨ ꯅꯥꯟꯊꯕ ꯍꯧꯔꯛꯂꯦ ꯃꯍꯤꯔꯦꯜꯒꯤ ꯃꯤꯍꯨꯜ ꯌꯥꯝ ꯊꯤꯅ ꯆꯣꯡꯂꯛꯂꯦ ꯃꯥꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯍꯤꯌꯥꯏꯅꯨꯅ ꯑꯃꯨꯛꯀ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯅꯍꯥꯟ ꯅꯨꯡꯗꯥꯡ ꯑꯃ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥ ꯐꯣꯡꯗꯣꯛꯂꯕ ꯐꯥꯎꯕ ꯅꯍꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯅ ꯀꯔꯤ ꯃꯔꯝꯒꯤ ꯑꯗꯨ ꯐꯥꯎꯕ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯀꯣꯏꯄꯨ ꯄꯨꯗꯨꯅ ꯆꯠꯄꯒꯤ ꯃꯔꯝꯅ ꯀꯔꯤꯒꯤ ꯅꯠꯇꯦ ꯅꯠꯇꯦ ꯑꯩꯁꯦ ꯂꯝꯆꯠ ꯅꯥꯏꯗꯕꯤꯔ ꯂꯝ ꯂꯥꯟꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯇꯨꯡ ꯀꯨꯏꯅ ꯏꯟꯅꯗꯨꯅ ꯅꯨꯄꯥꯗꯨꯒ ꯒꯥꯔꯤꯗ ꯑꯃ ꯃꯇꯦꯡ ꯅꯥꯏꯗꯅ ꯀꯣꯏꯆꯠ ꯆꯠꯃꯤꯟꯅꯔꯤꯁꯦ ꯑꯩ ꯂꯝꯆꯠ ꯅꯥꯏꯗꯕꯤꯔꯣ ꯍꯤꯌꯥꯏꯅꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯤꯔꯦꯜꯅ ꯂꯥꯎꯔꯛꯄꯅꯤ ꯍꯤꯌꯥꯏꯅꯨꯗꯣ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯁꯥꯎꯈ꯭ꯔꯦ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯌꯥꯝ ꯊꯨꯅ ꯍꯥꯡꯗꯣꯛꯂꯒ ꯊꯣꯛꯈꯤꯗꯨꯅ ꯆꯪꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯃꯍꯥꯛ ꯃꯍꯤꯔꯦꯜꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨꯗ ꯂꯦꯞꯄꯒ ꯍꯥꯏꯔꯛꯏ ꯀꯔꯤꯃꯠꯇ ꯈꯟꯗꯕ ꯑꯣꯏꯔꯒꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯅ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯄ ꯑꯔꯣꯏꯕ ꯑꯣꯏꯕꯤꯌꯨ ꯑꯩ ꯂꯝ ꯂꯥꯟꯕ ꯅꯨꯄꯥ ꯑꯃꯒ ꯀꯣꯏꯆꯠ ꯆꯠꯃꯤꯟꯅꯕꯁꯨ ꯄꯥꯝꯗꯦ ꯑꯌꯥꯕ ꯅꯨꯄꯤꯗ ꯇꯧꯕꯤꯔꯨꯆꯣ ꯑꯩꯗꯤ ꯌꯥꯔꯣꯏ ꯑꯩ ꯁꯤꯔꯁꯨ ꯁꯤꯅꯤ ꯅꯪꯒꯤ ꯅꯇꯦꯡꯗꯤ ꯄꯨꯟꯁꯤꯒꯤ ꯂꯧꯔꯣꯏ ꯁꯣꯝꯒꯤ ꯂꯩꯀꯥꯏꯗꯨꯗ ꯃꯥꯏ ꯑꯣꯟꯁꯟꯕꯤꯔꯣ ꯑꯩꯒꯤ ꯃꯥꯏꯀꯩ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯛꯄ ꯌꯥꯔꯣꯏ ꯅꯪꯒꯤ ꯊꯣꯡ ꯌꯨꯝꯁꯤꯗ ꯍꯥꯡꯕ ꯉꯁꯤꯅ ꯂꯣꯏꯔꯦ ꯃꯇꯝ ꯈꯔ ꯃꯇꯦꯡ ꯇꯧꯕꯤꯈꯤꯕ ꯑꯗꯨꯒꯤꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯝꯂꯒ ꯍꯤꯌꯥꯏꯅꯨꯗꯣ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯌꯥꯝ ꯊꯨꯅ ꯆꯪꯈ꯭ꯔꯦ ꯒꯦꯠꯁꯨ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯃꯍꯤꯔꯦꯜꯗꯣ ꯉꯥꯏꯍꯥꯛꯇꯨꯗ ꯊꯣꯛꯈ꯭ꯔꯤꯕꯗꯣ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯍꯧꯗ꯭ꯔꯗꯨꯅ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯛꯂꯦ